ꯄꯥꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯇꯦꯛꯅꯣꯄꯣꯜꯗꯒꯤ ꯀꯨꯟꯃꯔꯤ ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯁꯧꯒꯠꯇꯨꯅ ꯌꯨꯁꯤꯑꯦꯝꯅ ꯍꯌꯦꯡ ꯄꯨꯡ 12ꯒꯤ ꯃꯅꯤꯄꯨꯔꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ स्टेट असि टूरिज्म सेक्टर चाखोटहनब होनाबद सिविल ऑर्गेनाइजेशन मियामगी अचौब थौदांग लई हायना मिनिस्टर गोविंद दास कोथौजमना फोंदोखरे एमएलए श्याम कुमार अंध्रो केंद्र लेरिबा गवर्नमेंट की स्कूल मसाना पैसा पुथोक्तुना स्पोर्ट्स की कोर्स हापसिंगदौरी मपुंग पाउ पिजरी टेक्नोपोलदगी कुनमरी सुबा असम राइफल्स लौथोखिगदबनी हायना जेएसी ना चंगसिलिबा खोंजंग सगोतुना यूनाइटेड कमिटी मणिपुर यूसीएम ना हयेंग जनवरी गी तांग मरीगी अयुक पुंग मंगादगी नुमिदावार पुंग मंगा फावबा मणिपुरदा पुंग 12 गी जनरल स्ट्राइक कौख्रे ngasi UCM ge office da pangthokpa pawmisinga unabada UCM ge president Waina Bajandra makha tan haikibada kunmari suba Assam Rifles loktokadabani haina changsiliba khongjang ase khul kaya ge ningthau singnasu sagotana myam gi dabi oiraklabani mana makha taraduna Assam Rifles ge Technopol da leba post asina myam da awaba piduna lakli jingtam ani nungsinadana lalong kaya su chathari Sita Lamkhaida Technopol da leba Assam Rifles na check tawbagi mingda miyo kya su awaba piba angang unagadaba nupi fawa numidang pung mga takre haina chathandaba thawdo kaya asi UCM na hakchin na lawi Manipur gi lenga ki mateng pangna ba lakliba Assam Rifles paramilitary force amadi army gi lujadaba tamthiba wakhalon uthokpa kaya gi matangda miyam na haurakliba asida mateng pangba masung sawatpa darkar oi haiki lenga asi mateng pangna na bani haidra laiba Army, Assam Rifles natragana paramilitary forces sigi yamna ludaba natragana yamna tamthiba minungsi yawdu wakhalom singadu makoi uthoroppa sidida akoi gi matam kaya mamangdagi pen dun lakwa akoi myam sing asina ngasidi honorable tawdana ngasing asima changchilibu khongjang asida akoi support tong naba amadi solidarity pibagi udang sing ase tongan ba manipuri section adigi CSO myam sing local organization kudimana sumasi awda sagunarapagi apam amaka lagli Maana makha taraduna JSC na changsiliba khongjang asibu sawatuna UCM na hayengi general strike asi chathagadori bani general strike asida dharma karma ana ayek amadi mai isindi komtokani general strike asibu thugai na bokhonarapa miyoi singdi masagi daita oigadabani general strike asi miyam na mapung phan biu haike agenda amo oina su sinariba akogi friends of the hills people ga haidana mafam se thajindara tawriba manipur miyam gi apunbugi sentiment masi bawda la ibase masi khanjaraka ujarakanda amadi changsiliba ujuki hai Technopol district ki koi sorry Technopol ki praja singh gi haura kada JC ne changsiliba khongling asida United Committee Manipur UCM na solidarity pizza oina hayeng tang mari February gi ayuki pung manga dagina nungdang wairam pung manga phawa pung 12 gi oiba Manipur punmada koi general staki khongjang asi UCM na tawjaragani haidana Manipur miyamda amadi maine no khudimukki phunda kuna lakhu Technopol dagi Assam Rifles lokthokadabani haina Imphal More lambida chathariba ban sagotuna Palel Mayage H Scotland Faida Cookie Women's Human Rights Thado Students Association Chandel amadi Molnoi Area Welfare Committee na lambi thimbagi khongjang chathaki Amarumda Bharatiya Janata Yuva Morcha Chandel District Maring Uparuk Assembly amadi Khudeng Thavi Village Authority Khudeng Thavi Women's Development Society na Security Force na chathariba ka henba thawumbu condemn tawbaga loinana Assam Rifles ki mayokta chathariba khongjang asi sogakani hairi State asida tourism sector chakhonana bahonabada civil organization amadi miyamge achoba thodang lai haina Commerce and Industry Minister Govind Das Konthaujamna phongdokre India government ki Ministry of Tourism ge media makhada Center for Entrepreneurship Development MU na Sinduna University ki courtroom da pangthokiba tourism and entrepreneurship Future Direction Haiba Nomogi Oba National Conference Hodopagi Thoramda Wafamasi Minister Fondokibani Thoramasita MU G Registrar Professor and Lokendra Dean of Social Sciences K Professor E Vijay Kumar Professor CS Ibohol Tourism Finance Corporation of India G Assistant General Manager Balaji Amadi Babina G Chairman Dr. T.S. Wsu Sarvya K Minister Namaka Taraduna Government na District Kudimota Industrial Estate Amamam Thamnana Bahona Bagaloina Lamdam Asigi Mafam Kayada Mapal Lamge Lamkoiba Singi Puning Chingshin Bangamnaba Mafam Semgana Bahonari Tourism Sakolabadi Ladik Laisu Haidaba Muika Tavok Piba Ngamgani Haiki. So the government, our government is also think
of how all these unemployed youth can be absorbed. The white collar jobs are very limited. So skill development is, other speakers have mentioned about the skill development program, entrepreneurship development program, incubation centers, and I think our state is the first state in the entire northeastern region to get ATDC center here in Porompa. Industrial states in all the districts. Andro Kendra Ladiba Government School Kudimota Laliba March Tafa Women the Sports Ki event Ayambagi course Hablagani Hana Kendra Sigi Emily Siam Kumana Fundokre Wafam Singasi Kendra Sida Semjin Sasbagi Tabak Chatariba Kasturba Gandhi Balika Bidyalaya Yang Sinbagi Kongcheta Fundokibani Emelena Ahing Yaretuna Infal Iski Kendra Taragi Manunda Amata Ngairaba Bidyalaya Asi Model School Ama Oinanaba Sem Sagalibani House School Gi Fencing Extra Classroom Lekol Amadi Sanabung Sem Saba Kana Chatari MLA na Makataraduna Class 6 tagi 8 Faubo Ladiba School Asige Ehemba Class 9 Amasung 10 Lapo Matamda Mahirising Makatana Moirang Purel High School that Lem na Mahitamgani Education Chakotana Kunai Ama Chakopayaro Loinana Masamo Faba Kunai Ama Ohenana Papanamda Mahirising Sana Konabagi Lamdasu Masamasaga Chanaba Event Tazanaba Anobo Kongtang Ama Lokapani Haike Andro Miam Giteng Bangalona na Jang Silaliba Kongtang Asida Manipur government Amasung India government na Angamamateng Pangbiu Fondoki Modelo ina si koi Kasturba Gandhi Balika Bidyalaya si Manipur gi laiba mayam si nongda ai modelo ina si madi padana ai thamagi habagi kan wakhalonda ngasisda sanabong basketball football ground pibsangi tailoring rooms computer rooms adagi boxing gi adagi weightlifting gi irang khudimaki si sida pakat bahura ne dana laiba master adagi ahma sayondagi andro kendagi sakai skul khudimakta haiba coaching amadi ojasing adu emale pandagi hapaga tongana koi thamaga ne dana Nongkrang Ihan ba Thausil Khut Laying Thausanam Hi Thaugal Kanglub na Sinrang Ase Lilong Turel Irongda Puwari gi Liglam Matung ina Nongkrang Ihan bagi thorom pangthokre Salai tare ki budok singda hekaleka tambaga loinana salai tare ki mahut sinna piba tare na Ihan ba hodokhe Thaugal Kanglub asigi president oina Menjor Khumana Kanglaipa ka Puwari gi Laibak Thiba Tangkak amada yek salai singbu mito miyan gi lining namduna lahonana ba Tawai draba thawong kaya sathaki akia khang piduna miot minegi pambaina miyan lining lahonke Laibak Khunai gi yaitong khamdong ba amadi sagai singi yek salai singi piba singbu namduna Kaukhalaga Nongkhang Masa Pahanduna Lilong Turegi Irongda Ingsingwa Chatret Kumapangi Wakchingi Thanil Ngasigi Numit Asida Ramandi Dharma Chatlagi Haiduna Sari Wasang Handuna Irup Hanke Ingnisima Chamapan Humudra Marigi February Tang Tarukta Puwari gi Thaudang Tungina Iningtho Okendrajit Masamangna Luchingduna Nongkhang Ihan bagi Tharomasi Amuk Pangthoki Haidi Ramani Dhamalo Haiba Yadaba Pai Pusi Buna Ngabong Kaulak Namlaga Loka Ngami Themba Hingna Nuksada Paudulaga Hatpa Aduda Sunatana Aikogi Lajaramba Wakal Punengi Adi Langayu Araba Adi Maru Araba Adi Puya Singmai Tadoki Singmi Tanmigi Apun Pangal Amadi Nuksi Sanana Hingminaramba Satambu Ani Tona Kaidokuna Adi Nuksinan Kede Tripura Institute of Paramedical Sciences Tips ki Regional Information Office ama Manipur gi oina ya School Police Land MDU manata hanglagani haina Institute asigi Admission Coordinator Assistant Professor Sabi Chakchi Sadhuri na Fondokre Manipur Press Club ta pangthoba pawgi mifam ama damana makha taraduna Institute asi Tripura Government ka punna paikhan minaba project ni oina Tripura University da affiliate tawi Institute asida India Pumbagi Housing Fawda Maherwet Isingama Chama Hena Tamde Chahi Ahumdagi Mari Makai Fawgi Oiba Course Mapal Hangli Manipur gi oina coursing asigi seat manga reserve tawri selection gi thabak sing transference oiba mong da pangthokani nauna Imphal da hangliba office asidagi miyamna akupa marol khangbayagani haidi Manipur gi lobok singda thanariba mahai marong singi seed processing amasung seed management ki nimit humni chathagadaba capacity building training program asidagi iroi sembada leiba Central Agricultural University gi conference holda hokre tharamada da university asigi instruction director Dr. Sabarjit Singha Nagra
Agriculture Economics के Head Professor Ram, Extension Director Professor M Premji Susuriya के तोंगान District Mapan की KVK की Official Plant Specialist सिंगना Training असिदा सरुयारी Professor Ramna afaba maru puthokpa haibasi lawmi singi damakta yamna maru oi lawmi singna thaina gi law pathap sizina duna leiba asi hongdokpa chumi anobu wakhalol anoba pambegi matangda khangamba tai haike Professor Premjina English ni taramari taramanga gi oina asigumba capacity building tara pangthopa gi pandam thambagi manungda ngasi hodoliba asiga tharaga tare subani awang nopokki district kuntraga tarukta yengsinbada Manipur gi lawmi singna chathok hena puthokpa amadi hai singba hele haiba yai haike Chief Guest Oikiba Dr. Sabarjina Chathok Hena Puthopada Afaba Maru Mathautai Anoba Chathok Puthona Bagi Pambai Sing Lomi Sinda Kangan Bagalwena Afaba Makagi Maru Marang Fanganana Bahona Batai Training Asina Lomi Sinda Kanabakaya Piragani Fondoki All India Gramin Dak Sevak Union Manipur Division Ge Chahigi Mifam Kuki in the Pangthokre Mifam Asida Sub Post Office Yakai Humdagi Makadareba Branch Office Chatuka Taret Ke Employee Chanipan Rom Nasaruya Ke Mifam Sinatare Suba Pay Commission Mapungfana Fanganaba All India Gramin Dak Sevak Union Central Headquarter New Delhi na Zangsila Pakhongjong Kudimakta Saru Yaba Haina Warep Laukre Hari Power Marathon Atemba Break Amata Break Matungda Taram Nungchari Malem gi Wetland Numit Loktak Sungarang Pangtokre All Loktak Lake Fishermen Union na Itsak Herikon Kohar Amuko na Chingbo Organization Singa Kusamnaduna Pangtokiba Thoram Isida Environmentalist R.K. Ranjan Family Welfare Gi Additional Director Oramba W. Gulapi Kohar Gi Funindro Konsam Susaruk Yake Higi Rally Ama Pangtokuna Loktak Pat Kalu Ithai Dam Thambadagi Loktaki Ising Mosil Hanbani Ngami Singna Nate Loktaki Mahusagi Sengduk Chanabalambi Ithai Dam na Manghanbani Ithai Dam Loktu Loktak Protection Act Ngami Singi Yafana Banate Act Asi Mutalu Haina Dabi Tauke Hongchadu Haureng Jingyang Dagi Hauraga Tangagi Akwebada Holaba Matung Haureng Jingyang da Amuk Loisinke R.K. Ranjana Loktak Protection na Maram Oiduna Loktak ki Fibam Kaitarakibani Hiramasi Matang da Mari Lenaba Report Ministry da Tharagani BJP ki State Secretary Aswini Kumar na Loktak Tamosilaliba Asi Thingnanaba State Sarkar na Part Asida Tariba Ture Singh Treatment Plan Pakakadabani Loktak Pat Yangsinanabagi Damak Central Team Amatha Sigi Manga Dalakani Makoina Namini Chupna Loktak ki Fibam Yangsingani Haike Aina appeal tawgeri Manipur government na Kwadi Hanba priority da Loktak Tariba Turen Singh ase Maruin Nambul River ase Masi River Treatment Plan Toroga Apaba Ising Loktak Sanghan Gravani Habisima Masi Lokapun Hajari Manipur University ki Department ke Adalai Riva Awara Passing Manipur University Students Union ki Kangbuna Yangsin Kre Musugi President David na University Asigi Department kaya gi awara passing yangsinwena ba Vice Chancellor da High Krabasu Thausadana Laitho Ihaina Pondorli Koigi class ta Adgimati Akai Pi Sidazu Ubire Sida Mai Fitting gi Kanosi Masi Loshandana Lady Masi Dukimati Kudum Tiningani Masida Pairu So Butaragadi Koi Zik Satter Singh Zik Mai Electric Soap to Wea Bagi Film the Zik Rajniti ki Kenaba Miyang Thadonaduna Praja Singi Yafanaba Thabak Tominasi Haina Patsoi Kendra Social Upliftment Organization gi Patron Member CS Bijoina ngasi Patsoi Mandol BJP amadi Patsoi Kendra Social Upliftment Organization anina punna Pangthokpa Boot Level Enrollment Program Zero Balance Bank Account Opening amadi BJP Membership Enrollment ki thorom da haikre Jangangai Maning Likai da Pangthokpa thorom aduda organization gi Vice President Jangangai Maning Likai Mairapaibi Ward number 6 tagi KS Mohini Devi ex-member CS Ibeton Amadi Patron member CS Bijoina Maruiba Musing Oina Silyaki Wanga Kibasingna Sota Horaba Patsoi Kendra Asi Mimana Nabahonaba Matautai Kendra Sida Hojik Lairabagi Masing Yamna Lady Fondoki Awareness PB the Nahambi Hang the Mompong Kaya Kang Amasidi Amaki Party Hability Amaki Hability Lair who can say Havidi Masi Hambam to eat leadership putting on Ladiba Paran Kandi Ama Ladiba Pudimaku awareness PB the Namasi Soy than Hambinaba Praza Wari Bakosia Kazi Kazitazu share or Dominus. Apopo Marup Topsy Final Sindurangasi Fire and Tabum Torom Topsy Fide Pantokre, Toromaduda Travel and Endangered Languages Promotion Board Ki Convener Dr. T.S. Chandramani, Apopo Marup Ki Luchungpurel Lining Bab Mangina Maruba Musing on a Seriaki, Dr. Chandramanina Lamdamasigi Lajaramba Asing with Saktam Hanjanana Honabada, Mahorol the Gilera Laba, Lining Lysosing Nintina Yoka Patangai Fadi, Haiki, Lining Bab Mangina, Matamamada.
Maitei lining chepa masing yamlamdrabasu ahuziti nomo nomogi masing hengalagdi phongdoki. Masidi malengi marani miwigi marani miyamoina aikoi maming mitei ko ba ina aduna hodok jalbasu hodoi potudi tengban be miwigi mapan naidra wakhallamagi angak pamhuamagi saplammi madi khudamdi tengmi kaya su tengba mawni pikna kaya wabigi atopani ningmani Hauchangi marueba khongi phibamda ahongba lekraba naha oriba artist Konthausam Michael Maitebu Manipur Sarkar na miyeng changbidaba asi laibak thibani haina Patriotic Writers Forum Manipur gi nimit tarani chumna pangthokpa tarelak shuba mapo kumongi manung chana Michael ga unabada forum gi miyusina phongdokre Sagolman Wakong Village da leiba Michael gi yumda unakiba aduda Writers Forum gi Vice President Raghu Lesangthem amadi former Secretary Rakesh Nauremna saruk yakhi Rakesh Nauremna Paura bida bom pokhaibada makhong animak soinaiduna artificial khong haptuna art ki lamda international level da medal phanglaba Michael bu sarkar na yengsin bidaba asi laibak thibani haiki mag tongan tongan ba award kaya su phangkraba misak amani Michael na haikibada sarkar gi mateng phangrabasu international gi thakta afawba artist ama oiba ngamnanaba pandam thamle Development Commissioner Handicrafts ki makhada life dibi amadi tongan tongan ba sanapor kaya sabagi training amasu chathari haiki I bombas cake my chakumak the young I painting say me coops it up or I bombas me coops it I did with her in the Talibi as men my am siki bapam makang and I do it got the high yam the common of the Lambulo and Adu in the Tonala Kibasi was Oscar Pisore Sagumba of the national guidance the ways haba the ways have done some way my am so I soon not then alive for Michael the Mutadiana I like Kenbaski. I think we do it by you could only the gimmick of the Wakan Mangan become the say I want that fighting is one of people money. Manipur in the piecing socio-economy amadi political empowerment ki matang da mari lainaba machaksin khomjin na bagi numit nini gi oiba training ama DC Imphal West Complex da hokre Manipur State Commission for Women's na sinduna pangtholiba training asida district amamam gi khangalaba miwe ahum na saruk yari commission gi chairperson Dr. L Ibetombina National Commission for Women's na pirakpa pautaki matung ina Manipur gi nupi sigi akupa maru sing khomgan na honabani masina National Commission da report ama thaduna Manipuri nupi singi hauzik leriba phibam khangangani phongdoki studied the questionnaire and how to conduct it methodology which should be acceptable to the people in the hill and the plain and in the rural areas toga masigi la poduna lasting effect ama putuerga maduna problem do short to the yang kanagani and khalaga dawi Sarkar ga suspension of operation taunariba KNFMC na tera kongsang bi tharoi lokon da leiba lanagi patata ba lamda lamlo sinduna lambi semagi tabak chatharaliba asina nungsi chanana leminariba forup singi marakta akaiba ogadawre haina Joint Action Committee Moirangi convener CS Virendra na phongdokli Manipur Press of the Pangthopa Pawi mifam amada International Maitei Forum amadi Maitei Youth Front ki mil sing su sarya ki KNFMC ge luchingbani haiba German Koba Mui Amana Kulai Paiba Mui Kayaga Loina Tuna Kunjasing da Lam Asi Lotion Bamatam da Kanagumba Matana Thingba Yaro Hana Kihale Hiramas da Joint Action Committee na Deputy Chief Minister Su Jerol Amapisinduna Atubumatam da Tabak Paikat Pina Batasan Krehari Moirang The Mohindro gi Patada Lady Lam Asi Loshinduna Lambi Semriba Asi Handuk Trabadi Organization Asina Tumina Yengduna Leiro Hari Pawimi Pamasida Manipur Human Rights Committee gi Hanagi member commission ge Hanagi member RK Rajendra Susaru Yaki petrol mamal liter da lupa aniga paisa difunithoi amadi diesel na liter da lupa aniga paisa kumanga hanthakre hairi pawu marathana temba break amamo break metang da mukhana taram uchari lamsang dagi khurkhul da balambi gi fibam ka hena fattabadagi miyamna awaba mai unariba si matang da ngarang mifam pangthotuna wari kya lokre Lalibat tang tara fawi manung da lambi asi semgani haina sarkar gi maikaidagi thajaba pirak trabadi tang tara matoidagi lambi asi thingjinba amadi hongjang kaya jangsin ba yauna warep lokre haina mayang langjing nupi semgat sagat marumna thadrok jerol amana khangalakli Communist Party of India Bisnupur District Committee ki tara suba conference Bisnupur da pangtokre mifam asida State Secretary Dr. Morangthem Narasu Yaki Loktak low level canal amadi high level canal ani da leiriba lawmi sina darkar obe ising marang kaina fanganba District asigi manung da leriba ithei lokong dam sing nungjutha mamang da sem saba loisinduna low singugi thabakta maipa hananaba conference asina dabi tawri District asigi manung da leriba khungang amadi sahar pumbada thangnanaba afaba ising fangananaba amadi
electric chang naina lahananaba district asigi manungda leiba national highway intervillage road sing atuba matamda koilas thabina basu dabi tauri conference asina miyoi kumangana saba district council ama miyoi mapana saba executive member amasu semkre hauzik sarabagi pau Kasih sana bagi pauda. Imphal ki polo ground chathari betara nithu suba director general Assam Rifles Cup State Equestrian Championship ki ngasi pangthok ke ba senior so jumping da Nambul Mapal Polo Club ki o pai khomana ahan ba ibudau thangjing Polo Club ki Prakash Vandarina anisuba KM Memorial School Singzamai gi o setizina hum suba madi club asigi ke hero jina mari suba takre junior 10 pegging lengths individual da KPCSC gi laisemba takhelambam na ahan ba KM Memorial Riding School Singzamai gi S Jameson na anisuba Eastern Student Club Nongmaibung gi N Dhaneshwar na om suba amadi KM Memorial Riding School Singzamai gi N Anish na mari suba takre junior 10 pegging gi pangthokibada laisemba takhelambam na ahan ba S James na anishuba amadi N Dhaneshwar na om suba takre senior individual gi pangthokibada Jingkai Hunba Polo Club ki TS Kauna Ahanba Eastern Student Club Nongmaibung gi Rameshwar na anisuba amadi club asigi A Raja na om suba takre junior so jumping gi final da Eastern Student Wangkai gi Kubir na Ahanba KM Memorial Riding School Singzamai gi N Jelson na anisuba amadi Jingkai Hunba Polo Club ki S Nopong Anba na om suba takre Ahanba taraba sanaroi da lupa lising ahum anisuba taraba sanaroi da lupa lising ani amadi ahum suba taraba sanaroi da lupa lising ama chamanga certificate kaloina na tharoma pusina khusina ki. Thank you, ma'am. And the gold medal is for a group event hasn't been a group of take Manipur hockey na sinduna mapal gi team ahum yauna punna team taramathoy na saru yaduna kumalapa hockey stadium da sathariba first ever wahangbam thoibi devi challenge hockey trophy men's open gi ngasi sanakhiba match da KHSA khomana siu singjamai bu goal manga amada maithiba pikre anisiba match ki sanakhiba da SACB Lucknow na hockey union lariyambam lekai bu goal mari sinoda amadi ahum suba match ki sanakhiba da Farmia school na Radial Club Nagaung bu goal Nepal ahum da maithiba pikre Aikoi club oinam thingel na sinduna singjamai oinam thingel lairembi lampakta team kuntarung na saru yaduna chathariba second oinam Charlie Memorial Men's Open 5 SI football tournament ki ngasi sanakhiba ahanba match da Night Club Imphal West na United Club Hairangoi Thongbu goal ani sinoda maithiba pikre ani suba match ki sanakibada KFC Kiamgai na KBMFC Uripopu goal taruk ahum da maithiba pikre YMC Sanjambam amadi KALYC Jazing Ahanbat Team League Trophy ki final da thenaragani Poising Awang Youth Club na sinduna club asigi ground da chathariba tournament asigi ngasi ahanba sanakiba anishiba semi final da KALYC Jazing na football club lang tababu goal mari amada maithiba piduna final changkhibani Mars ki tang tarutagi mapan fawba Darjeeling ki Kalimpong district ke Ramkrishna Rangamanch Town Hall da chathagadaba manga suba Gorkha Open Classic Bodybuilder Championship asida saruk yanaba Manipur team khanabagi damak trial selection ama laliba February gi tang tara manga nungthil pung ama taba matamda Kumalampak leba ambagi office ta pangtholagani hari hena akupa marol khangningba miyoi ambagi publicity secretary O Prem Kumar dagi khanglaba yagani hari Manipur Veteran Cricket Association asinduna langthaba public cricket ground da chathariba ahum suba 2020 Manipur Veteran Cricket Tournament ki ngasi sanakhiba match da Motor Club A na Napsa Kha Imphal bu wicket Nepal da maithiba pikre Napsa Kha Imphal na tos ngamduna ahanba batting tawbada apibo over kunda wicket mari tuduna run cham ga tara mari lauki masi pakhumda Motor Club na over tara taruka ball mari da wicket ani turaga run cham ga tara tare loduna mai pakhibani
Model Club ki tombana bol nifu taret ta run Humujaga taret lauduna man of the match ta ki hayeng range nagamapal amadi cyclone thamaban sanagani. Laithangbam Ipo Pisak Singa Memorial Trust na sinduna Siko Ground Lorembam Dekai da Tim Kunna Group Marithong na kaidotuna chatariba First Laithangbam Ipo Pisak Singa Memorial 7A Side Football Tournament ki ngasi sanakiba ahanba match ta WFC Moirangkhom na VSAI Waikhom Lekai bu goal mari ahumda maithiba pikre WFC Moirangkhom gi goal sing adu Sova Bungo Rameshwar amadi Pritam na goal amamam chankibani VSAI Waikhom Lekai gi goal sing aduna Ratan Somendro amadi Sanatona amamam chankibani ani suba sanakiba match tana Aroda United Laifam Khunong na RFC ko Kamnam Lerakpu goal taruk anida maithiba pikre Aroda United ki goal sing adu Tyson ani chingkaina ahum amadi Akash na amachankibani RFC Kamnam Lerak ki goal sing aduna Parina chankibani Hayang ayuki match ta Shanghai FC thangbeban amadi RS Sagolban sanagani nuthil gi ahanba match ta na SFC Lorembam Lekai amadi LLFCA Lorembam Lekai sanagani Anisuba match ta na YPO Langthabal amadi LLFCB Lorembam Lekai sanagani TS Bir Chandra Singha Football Academy na sinduna Tawungkhong Makhalekai gi Tafaspa Complex sa thariba chahi tara makhagi ahanba chahi tara homdoi makhagi taruk shuba amadi chahi tara taruk makhagi tara mathoi suba state level boys TS Bir Chandra Singha Football Academy tournament ki ngasi sanakiba chahi tara makhagi nupa macha gi match ta MSC Malom Awang amadi MUS Maibukul goal amata chanadana draw chakre chahi tara homdoi makhagi sanakiba match ta MSC Malom na NESGA Ningthokongbu goal ani amada maithiba PK chahi tara taruk makhagi sanakiba match na Tafaspa Tawungkhok na Lasal emapopambu goal manga sinoda maithiba pikre Kerala da chathariba kuntra manga suba National Games ki matangda maphamadu leiriba ekogi Paumi Richard amadi nawbana pirakpa paudam Manipur go in a Yaman Labor Pavamadi Chautok and I over Monda, Nasi, Yachim Masanage, Maples were on Loshin Mapavada, Bijoy Kumar on Manipur represent Toguna, Hajoki, Mapans were on Loiva Pavada, Ahano position the lady, Mawandagi, Manipurna, gold, Nataga, silver medal, and Sweden, he Pangani Highway Tazabasu Tamli. Hyderabad, Chanaway, Siga, Unaduna, Wari Chanawi Pogam Tamzari. I'm representing Manipur. My coach. Sudhar Major P. Madhu. I think full time is trained me because आगे के लिए जो train करेंगे ये. Your position right now? My position is overall first. Today is first round is first, second round is sixth, third round is third. Well, what will be the medal prospect about you? I think it's gold, no silver, no bronze. I think 100% try to gold. Singarang dia hojau bani ngasi ini sure, ngasi ini subobok sida hoji, aku ngasai oki gem, singan jadi apa tu nasi tanah bani itu bah, yamna margin dama je pohor itu, hai ini sana bersih dama nak kar gadi masuk orang medan dia kali gitu ni, ada hoji sana ni bah triple lama di double mungkin gisi, aku ngasi orang kar gadi sing final dumsang kadu ni. Kontra mga suwa National Games sa sige ngasi mari ni channel nimita Manipur ki team na karam performance peak haiwado Manipur Olympic Association ki executive member oibiraba ekendagi lobigani tamodagi thambisi hoji bokta ngarang ge khona leihiba medal gi kushani thoino hum leite gold hum silver ama bronze ama aduga ngasi khwaidagi ngaiba yamna yang akogi yamna aggressive oiba amadi yamna interesting oiba development ama haiba taragadi ngasi ekhona mafam asida laijariba
बीच यासिंगी वेन्यू ने यासिंगी वेन्यू से राउंड 15 कंपटीशन तौगदबदा अखोई मणिपुर की मौर छिंबिरिबा विजय कुमार राउतना राउंड मापनदा महागना फास्ट आदुना चलीबसे मसी याम एनकरेजिंग ओय अमदे हयेंग अतोप राउंड अहुम अमगा होलकदम सिदा महाना करिगुंबा माकी हानगी स्टैंडिंग से होंद्रगदी मागी स्टैंडिंग लेरगदी महाना गोल्ड मेडल लोबगी आशा यामना साउंड लई अदुगा यामना नुंगाइबा पोषक अमना अखोईगी स्विमिंग अब मसाना सिदा देकालु टीएच पामई हाइना क्लास चाही मापन गी मखागी निपि मसा सिना ngasi magi round swimming da mana koi fi position taraga the youngest participant or the youngest swimmer or the youngest athlete in India haiba koi gi mayam puna maki yam encouraging koi gi noma la ko si Manipur gi yam sauthok choni ngai ni aduga koi gi hoji bhogda koi ngarang pijai gi ba koi gi gold loba adagi silver loba amadi bronze loba singri thoidon ahong leite adagi amana khoi gymnastic ta quarter final khoi gymnastic ta quarter final amasu changre adagi archery da quarter final da nipi ani amadi Kerala da chathari ba kuntra manga suba national games da Manipur gi case chawba devina meter chamanga gi single scull rowing da amadi Rupachandra gymnastic da semi final changre hayang final sanagani archery gi Indian round da Sonia Naubi Bijendranath Amadi Arjun quarter final changre. All Jiribam Sports Association Sinduna Jiribam Higher Secondary Playground da team Taramapana Sarvyadana Chathariba Mangasava JD Noni Gopal Cup Memorial Invitation Football Tournament ki ngasi sanakiba quarter final match da klasa kainona hisu thawarbu goal manga amadam aitiba pikre. Thau Sports Academy Thangweban Athletic Union Sinduna Tha Sigi Tangtara Mangadagi Ahanba Thau State Level Tennis Bowl Cricket Tournament Pangtholagani Form 1000 Bagi Robenumi Tha Sigi Tang Nipan Faubani Akupamarol Union Asitagi Kangabiyagani Hari Tha Sigi Tang Tarutagi Nipan Fauba Karnataka Gi Darwata Pangthokadaba Kuntratare Suba Senior National Men and Women Throw Ball Championship Saru Yagadaba Manipur Team Gi Sanari Singh Imphal Thadokre Young Sporting Association Lilong Haurebi Janta Khong na Sinduna Tha Sigi Tang Nipandagi Anisuba State Level Junior Boys Cash Prize Volleyball Tournament Lilong Haurebi Janta Khong Volleyball Ground da Pangtholagani Hairi Akupamarol Association Asitagi Kangabiyagani Hairi District Council ADC Chandel Sinduna Chandel District ke Village Ground da Ahom Suba Chandel East Sporting Association Manipur Technopol gi MLA D Korunthang na Haudokre Thoromasida Tongan Tongamba Village Chief Leader Amadi Civil Organization Singsu Saruk Yaki Sports Miss Asiga Mari Lainana Village Kuntaru ke Team Singi Oiba Football Match Amadi Volleyball Masana Singda Atho Ehan Tanaki Ngasino Mugiba Ingasai Pau Pizadi ICAR Fair Pataki Fangba Pau Matung in Angasi Quaitaki Sava si degree Celsius Kumanga Dasming Mangani Quaitaki Imbana degree Celsius Manga Dasming Marini Nung City of Similigi Chang Ayukta Chata Murfudra Nitoy Nungsilana Chada Umpudra Nipan Nungju Gichang millimeter Sunani. Lesla Pudamaro Pamukana Pizari. Technopol dagi Kunmari Suba Samrafas Toki Gadabani have a Davi Sawatuna UCM na Ayang Pumtara Nitogi Manipurda General Strike Kokre. State Asida Tourism Sector Sakwat Hanana Honabada Civil Organization of the Miam Gatobathang Haina Minister Govindas Kontozamna Pundokre. Amadi MLA Shyam Kumarna Andro Kendra the Ladiba Government Ki Schools in the Masana Pesaputuna Sports Ki Course in Abzingadori. Masiki ISTV ni pizza pa Matasif Sinzari, Menta Vidus Wokana Krumzari.